ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦꯒꯤ ꯇꯥꯡ 29ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯄ ꯏꯗꯨꯜ ꯑꯖꯍꯥ ꯐꯦꯁꯇꯤꯚꯦꯜꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯂꯥꯛꯄꯗ ꯆꯍꯤ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯔꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯇꯪꯗꯨ ꯂꯩꯇꯥꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯏꯗꯨꯜ ꯑꯖꯍꯥꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯆꯈꯥꯎ ꯍꯥꯡꯗꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯌꯧꯅꯅꯕꯒꯤ ꯑꯀꯛꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯌꯧꯍꯟꯅꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫